Manipur ki irang asida drone amade rocket SIJINARAKPA asina MARAM OIRAGA security force ki personnel Singna Ching ki Manung Hanjinba Mapham Yaona Chekshin-Thourang Loukhatpa Houkhre HAIRI hiram asiga mari lainana nation ki pauche Hindustan Times da Prawes lamana irakpa article amana hai Manipur da thokliba irang asiga mari lainana attack kaya leptana chatharakpa amade rocket kaya fagatpa kamlakpa asina MARAM OIRAGA Manipur da deploy tawriba security force ki personnel sing North East State ki tongan mafam da chaitokuna lehenkre border area dagi hauraga Ching ki asukpa jungle fawbada security force deploy tawre haiba official amana khangalaki haide hauzik oirakliba fibam ase irang thokliba Manipur da hingsa gi top pasaklon ama hapchilaktuna drone amadi rocket sizinaduna attack kaya chatharakpadagine haukiba numit kharani ki mamangda Manipur ki irang asiga mari lainana security force na fit taret dasmik manga sangba ahanba range ke rocket ama fagatpa ngamke haiba rocket ase Churachandpur gi mafam amadagi fagatpa ngamkiba fit mapan sangba rocket aduga manai oirakliba phibam asida nungnang bafokladuna official amana fondorakpada mapangan leiba asanba range ke rocket kaya fabang kamlakpa amade asigumba rocket sizinaduna attack chatharakpa asina security force deploy tawbagi thawrangda ahongba khara leide paramilitary force ke personnel sing ahanbada Ching amasung tampakan lonaba mafam singda deploy tawramba adu hawjikte tongan ba Ching ki mafam amade jungle singda kilometer pangai yongna changsinjuna mathau tahole ahanbadadi Ching amasung tampakan lonaba mafam da deploy tawramba central force ke personnel sing ado nakal ani khut thoknarakpa matamda jungle da changlambane adobu hawjikte drone amasung rocket sizinarappa maramna Ching ki Manung Hanjinba Mapham singda khongna patrolling chetpa yauna asanba range ki rocket sing kaptanaba Chekshin-Thourang Loukhatpa haina senior security officer amana fondorakle amaromda drone attack tagi ngakthoknaba army amasung Assam rifles na drone jammer ahum install tawkhre hairiba jammer sing ase square kilometer kunmari cover tawbang ngame CRPF nasu ase gumba makhalgi drone jammer thamkibaga loinena jammer mari amasu order tawkhre hairiba jammer ase amamamda rupa lakh taraga hundagi mamal oigane jammer amamamna kilometer 9 range da drone sing lakshin bakmbe Manipur police ki oinasu asigumba makhalgi jammer ase order tawragani haina Manipur ki senior security official amana fondorakle nakal amaromda Hindustan Times ke Paumila Kangpopi district ke Sadar Hill Sachatuna Mapham aduki village defense volunteer singa unabagi paudam thamladuna hai Kuki ki village defense volunteer sing ase center ka su chana daba militant singna train tawbne matang asida volunteer amara fondorakpada hojik thokliba irang asida drone bombing chathabaleite adubu kilometer 3 tagi tara fawba paiba ngamba country made rocket launcher de marang kaina lei haiba wafam fongdoraki haina Hindustan Times ki pau asina makatari